Moreh the AR personal singi marak the dengue case thingari. Border town Moreh the health authorities singi dengue sandok pathingna vathabak kya pekhatlingai serekta Moreh the posting tawa Assam Rifles personnel singi marak the laiset asina na ba yorokli. Official singi matung ina Moreh Hospital ki special malaria unit ki kangbuna Moreh masu indome marngam khaida leiba khul singyauna fogging tawba ki thabak lab na sathatuna kang de ki sandok pa laina si lakshina na bokhonari. Adubu noma kang dana viral fever ki symptom na naraba patient kya hospital asita pukhalakli. Patient singa du doctor singa ningthi na laying laba matung masa gi mayumda hanakhibi yauri. Hospital asita admit tawba patient singi masing swantari. Hospital asita ki phangwa paw gi matung ina Moreh hospital laying laba pukhalakpa Assam Rifles ki personnel kya test tawduna yengba dengue positive oiba thingnari makoi dengue positive oire khangmadagi makhata ba laying sa tanaba regional institute of medical sciences rims ta pukri misam kya bu dengue positive oiba yauri makoi imphal dagi satuna laying mangamdana lairi patient khadi chu champur leiba hospital sindu pukhibasu yauri sel putopa ngamdaba patient kya na Moreh hospital do makhata na layingli hauju phawbi oina de dengue laina na maram oiraga mi siba laitri Haojik2 oina testing amasum atai section thorang sing Moreh gi mafam singda laukhatli hari Minister taret haptabagi saonarak tanaba MLA khara department singing sinana basinara bra habigi wang lakli sei sigi February mari degi lairakhiba BJP gi minister yumnam khemsana lusingba sungsina government asigi watliba minister sing haptuna government asi chakthokragasu BJP gi MLA khara da unofficial oina tungan department singi thabak thoram sing yengsin halabra habigi ohang amhang narakli constitution gi article 164 1A gi makhara maudraga mathoi suba Constitutional Amendment Act 2003 gi matungina leba asita lariba state singda oversized cabinet minister sing hapnabagi damakta akaknaba masing ama lepthokibagi matungina laidiba assembly gi MLA gi apunba sit masing adugi sada taraga manga cabinet minister oina hapi hai adubu Manipur gumba apiku state singi oina yenglaga sit minister yaroga cabinet minister taraga ni thui oibi hai Haujik ladies minister yumnam khemjana lusingliba government asida mak masa tharaga puna minister manga hapri constitution na piba ayaba du yengluragadi minister taret hapiari adubu se minister khemsan gi government asi tha taruk mapung pharaga su official oina anoba minister amata haptri Indian Constitution ki article 164 ki makhara minister ki advice state atu ki governor na state ki minister sing appoint tawgadabani samna minister hapi ki thaba si state asi ki minister ki khutalai adubo haujik lari state asi ki government asibu pairiba BJP asi national party am oiruba loinana state asi da thogliba kangluk irang asi haujik phawbi ki oina waroi si laitriba sina maram oiraga minister ki ahang pasi mention bada aruba kayadi soidana mayuk naramgani haibiki thajaba lairi Manipur government gi makhada haujik tungan department kya lairi Central government gi portal am oriba integrated government online directory dagi phangwa data gi matungina Manipur government gi makhada tungan department ni fugama te phangi hairiba department sing sigi manungda finance personal and administrative reforms planning GAD vigilance IT amadi atopa minister singda pithok taba department sing chief minister na portfolio oina pari government asigi deputy chief minister ama nemsakip gen BJP na rural development and panchayati raj amasum tribal affairs and hills aduga deputy chief minister ani losit dikho NPF na public health engineering amasum forest environment and climate change pari minister Govidas Konthaujam BJP na Home Affairs amasum Youth Affairs and Sport aduga Minister KS Loken Singa NPP na Arts and Culture amasum Tourism pairi Chief Minister yaudana atai Minister Marina tungan department ani puna department nipan paikraba matungda lemhauribu department kontragi mathakta Chief Minister yumnam khemsan khaktani gengsan baibisi araiba thaba amadi nati miyam gi damakti gefa thorang kya pekhalakadoriba maruoibu department kya su Chief Minister na paibadi yauribani khudam oina Manipur gi haujik lambi thongi phibam aduki matik fatraba matamasida Minister ama leiraga atamdana yengsan minaba amadi miyam gi wakat phamasi leitri Education asisu
tungi yumburel kyagi maraibak lepkadoriba adugumna yamna maruoiba department aduga karigumba haujik laina laichat ama khangauduna lakpa matamda health department asigi sawroba thaudang kya ama bayukna rakadoribani maram aduna mi ama kaktana department punamaki thabak thorom punama yengshin bahaibasi araiba mati oiroi maram aduna yam khraba department singa siningthina salaina begidama makhatana minister sing happy bra haibadasu laitri aduga haujik minister oina laidibasingda ahenma department sing hapsin begi wapam su laitri maraksida press na tuan mafam singdagi phamu pawge likhun singi matungina chungshinabu government asibu lusingliba BJP gi MLA khrada unofficial over department kharabu yingsinabagi thorang sinnarabra haibasi yamna kana ngangnabu wapam amadi oiri masi kadai phabu sumi natragana lali haibagi wapamdi khangdri tawbu section kharadi kana ngangnaba wapam amadi oiri matang asita lakliba wapamdi leba ama natragana state ama salaiba haibasi leba asita satnariba constitution na piriba tuan ek rule gi provision singi makada salai katabani masi hai duna haujik lairiba government asina constitution gi wangmada thabak tawri habidi nati karigumba MLA amada hairiba thaba asi sinnara mataraga di madu logi miengda satnaba yaba oibra habi wangis laigani amaromdana haujik minister oina lairiba singna pairiba portfolio singa sidasu penadaba nungaitaba mami tabak ubu phangi masi minister thadan atai lairiba minister manga sigi manungda maru oina state sigi miyam gi interest ta thabak tawba ngamgadaba yenglaga maru oiba department sing sinna haningbi apambale maduna taduna minister hapasu hapta portfolio hengat hanbasu hengat ta tawba phiba masida dumak leiba taragadi miyam gi packet kadaba thabak thorum kyada apan boiduna mangjabadi miyam gi khakta oiraga lehoraga hena supau gi kunsina phungdorakli Cobra na Naga Village got a mahat keep a Taudoki case, Kopum PS na Lokalamdri, postmortem Tawdana Lairol Sankri. None district Kopum police station Konba, Betiang, La Fokul Gimapum Amada, CRPF ki Cobra Commando sing operation Satabada, Kotokna Bani Haiduna Kulasibungak Shalakriva, Naga Village got a Manumina Captain Hat Kiba Masum, Village got Yauna Cobra gi personal anisu aso open Nanki have a Taldok Sigi Matanga, Mari Lainari Kopum police station a regular FIR case Lokalamdri. Taudu Osigi Matana Kopum PS na Lokot Pam Topa case ama Lokala Bra Haiba, Yauna case Ashiga Mari Lainana, Taudok Topam the Sukusukulai sing recovered over Labra Masum. Nange Taudu Oshida Sienaba Mui sing apa upon Tauba Labra Haina, Hangnabagi the Magnaram Midang Pung Tareka Minute Taragom Demusum, Pung Tareka Minute Taragatruk Tarakpada, Media Mana police station Sigi officer in charge the telephone Anirak Taurubada, market telephone number Amagina, dial tone Pangmangam Kiti Duga, ringtone Funkiba, Atopa number Amagina Pekalakiti, Kopum PS ki Oshina telephone receipt Tarakta Badagi, Medias Amana. None district police ki control room da ngarang midang pung tareka minikunga mari amasung tareka minikunga mapan tarak pada telefon anirak tautuna laikidra ba lanbi mai riya mai ki haksang mapung phab ikai khumna pulaba matungda lairol sandun aroiba mathau mangam pangthokre heavy ki pau social media ki platform sing da thingare social media ra post tarokliba photo video na singwaga loinana posting asi chumla bra amasum laikidra bi ki haksang postmortem examination tawkhibra tawraga na karamba hospital tawkhibagi haina hanglubada laikidra bi ki haksang postmortem examination tawdri haina phongdorakhi nangi thaudu osida naga village ka ni hebna ha ama laikida bamasum cobra commando personal yono miui kharabuna sokiwa thaudu osigi matang lokhat pa case ka mari lenana laikidra bi haksang postmortem examination tawpham thokta bra haina hanglubada thaudu osigi matang khopum police station gi general diary GD da entry number 11 khopum PS 2026 July kungama pan English ngani kungatru haina entry di tawre herki district police control room asinasu nahangi thaudu osigi matang FIR case ama lokhatle harakbagi mahuta khopum PS ki general diary da oina entry tawre amasu masigi copy ama khopum PS ki osigi makedi memo number 247 khopum PS 29/7/2026 oina pirakle harakhi PS asigi general diary da entry tawki puapam singni hairaduna operation adu CRPF की कोबरा 207 बटालियन ना बेतियांग एरिया द कमिंग ऑपरेशन में सथबनी
operation adugi manungda CRPF amasum sakhangdaba khulai paibisingi marakta nomai kapnabagi pau phangmani pau si phangbadagi khopom PS ki team amana khudakta mafam aduda sanction ki amasum CRPF na question duna thamnamba mafam yoki CRPF ki outer cordon da chathaba enquiry da khulai paiba miyoi ni haiba ama sokle haiba khangki laikhidraba miyoi sigi amasum asokpa miyoi singi maming matha khamngamdri dead body natragana soklaba miyoi sing thawdok thokpamdagi phangdi potchai sing seizure recovery tawba leitabagi mathakta mi phami punsu leiti haina phongdoi hairi khopum PS ki OC na telephone pairakta amasum None district police control room dagi su thawdo sigi case lokhatri machine maram oiraduna laikhidaba village ka ni hairiba naha sigi haksang postmortem examination tawdri hairakadagi media Ziliarung United Committee Manipur ZUCM ki president Maibon Fongmai de telephone tawtun hanglobada laikhidrabigi haksang postmortem examination tawdri haibisi sumle amasum maki haksang asi ngarang lairon chankri haibisi su sumle haina phongdoki committee asi ki president wapam asi phongdok laglabasu media sina betiyang Lafokul gi chairman Daniel Malangmai gi telephone warisanaki thado asigi matana police na case lokhataba amasum masina maram oiraduna laikhidrabigi haksang postmortem examination tawdribagi maram hanglubada makna asiguma thawdo asigi matana police na case lokhatpa laikhidrabagi haksang postmortem examination pangthokpana singbagi matangda laikhidrabagi imungi miyoi sing yauna khulgi miyoi sing khanganduna wari sanare wapam singasi phongdoklabasu laikhidrabagi apokpina mahaki masanu phagidama kariguma amata phangningdri haibaga loinana postmortem examination tawbusu pamdri haina kana yaningdaba phongdorakpadigi police na su case lokhatna oigini maramasina laikhidrabagi haksang busu postmortem examination tawdaba nairakhi laikhidrabagi haksang asi karamba mafamda amasu matamna lairol chanbagi thorom pangthokrabagi hain hanglubada khulasigi village chairman asina mahaki mafamda ikai khumnabu utpagi thoram asi ngarang ayu haibidi pung 8 tarakpadigi hauna Longmai None Part 3 da leiba search ki conference hall pangtokre mafam asida aroibi kai khumna bulaba matungda mahaki haksang liningi matuina lairol chankre ani phungdorakhi amaromdana aigi khuldagi cobra lathoknaba None gi DC da aigi sirol pisingkre Daniel nan ayuk None district ki betiyang lafokul gi mafam amada CRPF ki sani taret cobra battalion ki commando personnel sing Kulasi bungak shalak di naga village guard singi marakta kuthona bigi thawdokta naga village guard ama laikhitaba amasung commando personnel yawna miyoi tara aso panang raba matungda nahanmak None district deputy commissioner da kulasi chairman Daniel Malangmai na ayib sirol ama pisinduna kulasidagi CRPF ki cobra team lakhokhina batak singkri hari sirol asi village chairman masamana kuyek piduna nahan pisinkibani haina sirol asi ki copy amasu media asida pirakli Naga village guard ki members na kuki naga conflict ki matam na khulasi bu ngak shalakli bani makoi khulasi ki yellow mi ngak tani heba wapam su sirol asida phungto laduna CRPF ki cobra team amasum atai security force na lairon bapi khulgi naga misam taruk pharaba matungda hatokhibada sienaba maralai bising ki mata lokhat pham thokpa action mata lokhatri masigi mahutta maralai sida bakunja singi mayokta masum khulngak sari bising attack sa tharakli haina su phungto rakli maram masina deputy commissioner na district asigi betiyang lafo kulgi khudakda CRPF cobra team lakthopiu haina su haijakhibani hari China na air base ani da Z-20 fighter tarakani thoirom India gi ngamkhairom la onsinduna thamri India gi yimlo nariba China na makhoi gi air base ani da yamdrabadu khwaidigi farava Z-20 still fighter Z tarakani thoirom India gi ngamkhai paring da onsinduna thamri haina pawgi agency singna report tarakli China gi thawong asi commercial satellite MA singi matung ina khanglakpani hari thawong asina leiba ani gi marakta lerakliba line of actual control LAC haukiba sai kharasida khwaidigi phaba makal gi 5th generation aircraft sing pasinduna thamba thawong amasu oire hari China na fighter jet sing asi thamle haibigi photo sing commercial satellite farm oiriba bandarna India today the share torakpani hairaduna China gi People's Liberation Army Air Force PLA-AF sina Xinjiang gi Hodon Air Base amasum Tibet ki Damsung Air Base ta hari aircraft sing asi India gi ngamkhairomna mamai onsinduna thambani haina sufungdorakli satellite imaging sigi matung ina tha sigi mapanda Hotan Air Base ki tarmekta mighty degron haina sukhangnawa Z-20 still fighter sing asi leibuki
Hotan Airbase asi China gi Xinjiang Uyghur Autonomous Region da laiba civil amasung military gi thabak thoramsing sijanaba airbase ni hairiba airbase asi India gi awang thangba Ladakh ki Daulat Beg all the airbase da gi suklata gi kilometer saniga nifu ga mangarom ta manglapi aduga India gi ledagina kilometer sahunga marfu ga mapalom lapani hari mamang thagi kunga mangara fangkiwa satellite image singdana Tibet ki Lhasa Prefecture gi amasum airbase the aircraft makalasi gi ahenba fighter marisu laibu ukhi damsung airbase asi Arunachal Pradesh ki Tawang gi awang sukti gi kilometer saunga nifu ga mari rom tamak lapa mapamne hari hauki buseolani gi manungda China na makoi gi Z-20 steel fighter yamdra bra taraga ni thoirom India gi ngamkhairom da onchinduna thamle habishti sapsana khangle hari Thawong asi India gi mayuk sei khara sida China gi airbase the khwai gi masing yamna bot jet fighters ng thamlakpa maswari jet fighters ng si low observable airframes thangda radar detection to ngami China gi PLA air force ng saduna puthokpa combat aircraft sing gi manunda khwai dik anoba makhal gi aircraft sing hain su paus na makata na fundorakli ZTC gi shutdown handokre UNC gi economic blockade leptana sathari Kuki gi counter blockade sathari Imphal wari sanana ba UNC da lenga na matam thakri Working Committee Joint Tribe Council Manipur None District ki Betiang follow kuna naga village card singi mak operation sathaduna village card ama halaga ahum suon ki bathawdo du gi mayukta satharak ba shutdown khojang handokre adomaina mak UNC na hana de gi kawduna satharak libi inter district economic blockade di makha sathari amarom inter district economic blockade sathari ba United Naga Council UNC gi lusing ba sing wari sanana ba Manipur lenga na pau pikri haina pau geli kunsina phondokli Working Committee ki ZTC thokpa public notification magi matu in July 18 lauthokiba total emergency shutdown adu khutak gi handokli swari Manipur lenga ki Home Commissioner kam Secretary na UNC ki President na pirakhiba ayiba sirol aduna lakliba August 3 da India lenga ki Ministry of Home Affairs ki miut singa loinana state asid hausu oriba law and order gi matangda khanagadori basida UNC ki President amati thaupu busing saruk yana ba khangalakhi banari lenga ki wapam adu ki pakum oina UNC na meeting tawgodriba masum numit asi framework agreement ki thoram pangthok numit tabana matam hongdok pina basu haijakhi Thambau mihat ke mari lainana masa napa police na phajangkhri Imphal East District ki Irilbung Police Station ki manungsan ba Kairawang khemda ngangkham thambau ko wa sinmi ma hat ki bi thawdok ka mari lainana police na wang pong tawna na ba ko ki ba masa napa phajangkhri police ki thawong adu mama madi thambau mi si ga mari lainana sem ki ba GAC na yaning da ba phungdorkli miada si ki mayok ta sem ki ba GAC da ki phangmu paun hai tha si ki tara kun ga nipan da Irilbung Police Station gi kangbuna laikhidra ba thambau gi loina bi kaina tombi masa napa Ronaldo se kun ga nipan amas masa napi ko khathibani